ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯃꯣꯅꯤꯀꯥ ꯋꯥꯍꯦꯡꯕꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯏꯕꯦꯝꯍꯜꯒꯤ ꯃꯇꯩ ꯃꯅꯥꯎꯗꯨ ꯏꯪꯈꯣꯜ ꯀꯟꯅ ꯁꯨꯔꯤ꯫ ꯏꯕꯦꯝꯍꯜꯅ ꯃꯄꯨꯔꯣꯏꯕꯗꯣꯟ ꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯀꯣꯕꯤ ꯍꯪꯒꯥꯝꯁꯤꯅ ꯃꯔꯣꯜ ꯑꯃ ꯐꯔꯤꯕ, ꯌꯣꯟꯕꯁꯨ ꯁꯤꯠꯇꯦ, ꯆꯥꯕꯁꯨ ꯉꯝꯗꯦ꯫ ꯅꯣꯡꯃꯩꯗꯤꯅꯦ ꯃꯅꯥ ꯃꯁꯤꯡꯒ ꯑꯃꯠꯇ ꯊꯥꯔꯣꯏꯁꯤꯗ꯫ ꯑꯃꯨꯖꯥꯎꯅ ꯀꯗꯥꯏꯗꯒꯤ ꯌꯣꯟꯕ ꯁꯤꯠꯇꯕꯅꯣꯗ, ꯃꯤ ꯂꯣꯏꯅ ꯌꯣꯟꯅꯔꯤꯁꯤꯉꯩꯅꯦ꯫ ꯅꯪꯅ ꯄꯣꯠ ꯌꯣꯜꯂꯁꯨ ꯍꯥꯏꯗꯅ ꯆꯠꯈ꯭ꯔꯅꯤ, ꯑꯗꯨꯒ ꯃꯤ ꯈꯠꯅꯔꯒ ꯑꯗꯨꯝ ꯍꯜꯂꯛꯀꯅꯤ꯫ ꯑꯗꯨꯅꯗꯤ ꯑꯗꯨꯝ ꯃꯁꯥꯅ ꯁꯤꯠꯇꯕ ꯇꯥꯕꯅꯤꯅꯦ꯫ ꯑꯣ, ꯃꯈꯣꯏ ꯃꯄꯥꯒꯤꯗꯤ ꯋꯥ ꯑꯃ ꯍꯦꯛ ꯍꯥꯏꯔꯨꯕꯗ ꯑꯩꯅꯅꯦ ꯃꯤ ꯈꯠꯅꯕꯒꯤ ꯋꯥꯁꯦ ꯑꯗꯨꯝ ꯍꯥꯏꯔꯛꯀꯅꯤ꯫ ꯑꯩꯅ ꯃꯤ ꯈꯠꯅꯔꯤꯗꯣ ꯈꯠꯅꯅꯤꯡꯗꯅ ꯈꯠꯅꯕ ꯅꯠꯇꯦꯅꯦ, ꯃꯤꯅ ꯈꯠꯅꯕ ꯍꯧꯔꯛꯄꯒꯤ ꯈꯨꯝꯗ ꯌꯥꯗꯗꯅ ꯈꯨꯝꯂꯤꯕꯅꯤ꯫ ꯈꯠꯅꯅꯤꯡꯕꯒꯤ ꯅꯠꯇ꯭ꯔꯣ? ꯅꯣꯡꯃꯒꯤ ꯃꯤ ꯈꯠꯅꯍꯧꯗ꯭ꯔꯗꯤ ꯆꯥꯛ ꯆꯪꯗꯕꯗꯧꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯈꯠꯅꯩꯅꯦ꯫ ꯉꯔꯥꯡꯁꯨ ꯃꯅꯤꯡꯒꯤ ꯏꯇꯩꯃ ꯄꯤꯁꯛꯀ ꯈꯠꯅꯩ ꯍꯥꯏꯕꯗꯥꯏ? ꯑꯣ, ꯑꯗꯨꯗꯤ ꯈꯠꯅꯕ ꯅꯠꯇꯦꯌꯦ, ꯂꯥꯎꯅꯔꯤꯕ ꯈꯪꯉꯕ? ꯃꯥꯅ ꯉꯝꯃꯤꯕꯨ ꯑꯩꯅ ꯃꯈꯣꯏꯒꯤ ꯃꯅꯥꯎꯅꯨꯄꯤꯗꯣ ꯃꯆꯤꯟ ꯌꯥꯝ ꯀꯜꯂꯤ ꯍꯥꯏꯕꯕꯨ ꯃꯥꯒꯤ ꯃꯅꯥꯎꯅꯨꯄꯤꯗꯨꯗ ꯃꯥꯅ ꯇꯝꯊꯣꯛ ꯂꯩꯔꯝꯃꯤꯅꯦꯃꯤ꯫ ꯅꯪꯗꯤ ꯀꯔꯤꯒꯤ ꯃꯤꯒꯤ ꯃꯅꯥꯎꯅꯨꯄꯤꯗꯣ ꯃꯆꯤꯟ ꯀꯜꯂꯦ ꯍꯥꯏꯔꯤꯕ? ꯅꯨꯄꯤ, ꯅꯪꯀꯣ ꯆꯣꯞꯅꯗꯕ ꯊꯕꯛ ꯌꯥꯝ ꯇꯧꯒꯅꯨꯀꯣ ꯅꯪ꯫ ꯀꯩꯒꯤ ꯆꯣꯞꯇꯣꯏꯅꯣ? ꯀꯜꯂꯤꯕꯨ ꯀꯜꯂꯤ ꯍꯥꯏꯕꯅꯤ, ꯃꯥꯁꯨ ꯍꯥꯏꯕ ꯌꯥꯎꯔꯤꯕꯅꯤ, ꯑꯗꯨꯒ ꯑꯐ ꯁꯥꯗꯅ ꯑꯃꯨꯛ ꯇꯝꯂꯝꯂꯤꯕꯅꯤꯅꯦ꯫ ꯇꯣꯝꯕꯤꯅ, ꯏꯃꯥ, ꯅꯪ ꯃꯤꯋꯥ ꯉꯥꯡꯕ ꯌꯥꯝ ꯄꯥꯝꯕꯒꯤ ꯍꯅꯨꯊꯪꯗꯅꯦ ꯃꯤꯅ ꯈꯨꯄꯥꯛꯅ ꯊꯥꯕꯤꯖꯅꯤ꯫ ꯍꯩꯈ꯭ꯔꯄꯣ, ꯃꯁꯤ ꯃꯁꯨ ꯉꯥꯡꯕꯗꯤ ꯏꯁꯤꯡ ꯂꯩꯇ꯭ꯔꯦꯅꯦ꯫ ꯑꯣꯏ,ꯏꯃꯥꯁꯦ ꯅꯪ ꯑꯃꯨꯛ ꯑꯣꯏꯔꯒꯦꯔꯣ? ꯏꯃꯥꯁꯤ ꯅꯪ ꯅꯣꯏꯅ ꯑꯣꯏꯔꯒꯦꯔꯕ? ꯏꯃꯥ, ꯅꯪ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯒ ꯑꯣꯏꯔꯝꯃꯗꯤꯅꯦ ꯑꯩꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯅꯁꯝ ꯐꯣꯏꯕꯗ ꯅꯔꯨꯒ ꯂꯣꯏ ꯀꯣꯛꯑꯗꯧꯅꯤ꯫ ꯑꯗꯨꯗꯤ ꯅꯠꯇ꯭ꯔꯕꯅꯤꯅ ꯅꯪ ꯑꯣꯏꯅ ꯀꯣꯛꯄ ꯇꯥꯔꯦꯗꯅ ꯅꯪ꯫ ꯍꯣ ꯄꯥꯕ, ꯅꯪ ꯅꯨꯄꯤꯁꯦ ꯑꯝꯇ ꯐꯥꯖꯤꯜꯂꯣ, ꯑꯉꯥꯡ ꯃꯄꯥꯜ ꯊꯣꯛꯑꯦ꯫ ꯄꯥꯕ, ꯑꯝꯇ ꯈꯥꯝꯃꯣꯕ꯫ ꯍꯩ ꯃꯃꯥ, ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯁꯤꯕꯨ? ꯉꯥꯎꯔꯕ꯭ꯔꯣ? ꯑꯉꯥꯡꯁꯤꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯔꯗꯅ ꯅꯪ ꯑꯃ ꯍꯅꯨꯊꯪꯁꯤꯗꯥꯏꯕ꯫ ꯀꯩꯅꯣ ꯍꯅꯨꯕ ꯍꯥꯏꯗꯨꯕꯣ? ꯑꯩꯁꯤꯕꯨ ꯌꯥꯝꯅ ꯍꯅꯨꯔꯕ꯭ꯔꯕ? ꯅꯨꯄꯥ, ꯅꯪ ꯑꯩꯉꯣꯟꯗ ꯌꯥꯝ ꯍꯧꯔꯛꯀꯅꯨꯀꯣ꯫ ꯍꯧꯔꯛꯑꯦ ꯃꯥꯒꯤ ꯑꯣꯟꯁꯤꯟ ꯆꯤꯛꯄꯤꯁꯦ꯫ ꯅꯁꯨ ꯐꯪꯂꯕꯤ ꯅꯪꯕꯨ ꯑꯍꯜ ꯑꯣꯏ ꯍꯥꯏꯗ꯭ꯔꯗꯅ ꯅꯍꯥ ꯑꯣꯏ ꯍꯥꯏꯒꯗ꯭ꯔꯣ? ꯅꯆꯥꯅꯨꯄꯤꯗꯨꯅ ꯃꯄꯥ ꯂꯧꯔꯗꯅ ꯉꯟꯇꯥꯅ ꯃꯋꯥ ꯅꯥꯏꯖꯈꯤꯕ꯫ ꯑꯩꯅꯅꯦ ꯑꯍꯜ ꯑꯣꯏꯕ ꯅꯠꯇꯤꯌꯦ, ꯀꯔꯤ ꯊꯣꯛꯑꯦꯅ ꯋꯥꯉꯥꯡ ꯈꯨꯗꯤꯡꯒꯤ ꯑꯍꯜꯂꯅ꯫ ꯏꯃꯥꯅ ꯐꯅꯅꯦ ꯅꯍꯥ ꯑꯣꯏꯅꯤꯡꯂꯕꯁꯨ ꯅꯃꯥꯏꯗꯨꯗꯤ ꯍꯩꯕꯤ ꯑꯈꯣꯏꯕ ꯃꯥꯜꯂꯦ, ꯍꯩꯕꯤ ꯑꯈꯣꯏꯕ꯫ ꯏꯃꯥꯅꯅꯦ ꯃꯤꯡꯁꯦꯜ ꯌꯦꯡꯗꯕꯒꯤ ꯈꯪꯖꯗꯕ, ꯍꯩꯕꯨ ꯍꯩꯕꯤ ꯑꯈꯣꯏꯕ ꯃꯥꯜꯂꯦ ꯀꯥꯏꯅ꯫ ꯍꯩ, ꯌꯥꯝ ꯐꯖꯔꯦꯗ ꯏꯕꯦꯝꯃꯗꯤ꯫ ꯂꯦꯛꯔꯛꯁꯦ ꯈꯥꯏꯕꯗ ꯌꯥꯎꯕ ꯊꯔꯣꯏ ꯑꯍꯥꯟꯕ ꯍꯦꯛ ꯃꯥꯜꯂꯗꯅ꯫ ꯀꯩꯅꯕꯨ ꯇꯣꯛꯄ ꯄꯣꯛꯄ꯭ꯔꯣ? ꯊꯔꯣꯏ ꯃꯥꯟꯕꯤ ꯏꯃꯥꯅ ꯄꯣꯛꯄꯅꯤꯅ ꯑꯩꯁꯨ ꯑꯗꯨꯝ ꯊꯔꯣꯏ ꯃꯥꯟꯕ ꯇꯥꯕ꯫ ꯃꯈꯣꯏꯅ ꯁꯨꯝꯅ ꯉꯥꯡꯅꯔꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯏꯕꯦꯝꯍꯜꯒꯤ ꯃꯆꯥꯅꯨꯄꯤ ꯑꯍꯜ ꯊꯕꯥꯁꯨ ꯃꯆꯥꯅꯨꯄꯥ ꯅꯞꯁꯣꯕꯗꯨ ꯄꯨꯔꯒ ꯂꯥꯛꯂꯝꯃꯤ꯫ ꯃꯆꯥꯅꯨꯄꯤ ꯂꯥꯛꯄ ꯎꯕꯗ ꯃꯄꯥ ꯑꯃꯨꯖꯥꯎꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯂꯥꯛꯑꯦ ꯇꯣꯝ, ꯅꯆꯥꯅꯨꯄꯤ ꯃꯄꯥ ꯅꯤꯡꯕꯤꯁꯦ꯫ ꯃꯁꯤꯅ ꯑꯐ ꯅꯨꯡꯉꯥꯏ ꯄꯥꯎꯗꯤ ꯄꯨꯗꯨꯅ ꯂꯥꯛꯄꯗꯤ ꯀꯩꯁꯨ ꯑꯣꯏꯔꯝꯃꯣꯏꯕ꯫ ꯑꯁꯤꯁꯨꯅꯦ ꯏꯃꯥ ꯂꯧꯕꯅꯤ, ꯃꯤ ꯈꯠꯅꯕ ꯌꯥꯝ ꯄꯥꯝꯕꯅꯤ, ꯑꯗꯨꯅꯅꯤ ꯅꯤꯅꯤꯗ ꯀꯥꯡꯗ ꯃꯈꯩ ꯌꯨꯝꯗ ꯑꯗꯨꯝ ꯂꯥꯛꯏꯕꯁꯦ꯫ ꯉꯁꯤꯅꯦ ꯑꯩꯅ ꯁꯥꯎꯔꯛꯇꯅ ꯅꯪ ꯑꯃꯁꯨ ꯁꯣꯏꯔꯣꯏꯍꯦ ꯅꯪ ꯉꯁꯤ ꯅꯪ꯫ ꯊꯕꯥ, ꯀꯩꯗꯧꯔꯦ? ꯅꯁꯥꯅ ꯊꯣꯡꯒꯥꯜ ꯌꯧꯔꯛꯄꯗ ꯉꯥꯏꯔꯤ, ꯅꯆꯤꯜꯗꯨꯗꯤ ꯇꯨꯝꯊꯣꯔꯛꯄꯗ ꯁꯨꯃꯥꯡ ꯌꯧꯔꯦꯅꯦ ꯅꯪꯕꯨ꯫ ꯅꯦꯝꯕꯒ ꯑꯃꯨꯛ ꯈꯟꯅꯔꯛꯂꯕ꯭ꯔꯣ? ꯃꯄꯨꯅ ꯍꯪꯂꯤꯕꯗꯨ ꯇꯥꯔꯗꯨꯅ ꯊꯕꯥꯒꯤ ꯃꯆꯥꯅꯨꯄꯥ ꯆꯍꯤ 5 ꯈꯨꯔꯕꯗꯨꯅ ꯈꯨꯝꯂꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯏꯄꯨ, ꯏꯃꯥꯒ ꯄꯥꯕꯒꯅꯦ ꯅꯍꯥꯟꯃꯨꯛ ꯑꯩꯈꯣꯏ ꯂꯝꯄꯥꯛꯇ ꯌꯨ ꯉꯥꯎꯕ ꯈꯨꯔꯥ ꯑꯅꯤ ꯐꯨꯗꯠꯅꯕꯗꯣ ꯑꯗꯨꯃꯥꯏꯅ ꯐꯨꯗꯠꯅꯩꯕ꯫ ꯑꯣ, ꯅꯃꯥꯒ ꯅꯄꯥꯒ ꯐꯨꯗꯠꯅꯔꯤꯕꯅꯤꯅꯦ꯫ ꯍꯩ ꯏꯁꯨ ꯅꯞꯆꯣꯕ, ꯅꯃꯥꯅ ꯉꯝꯕ꯭ꯔꯥ ꯅꯄꯥꯅ ꯉꯝꯕ꯭ꯔꯥ ꯑꯗꯨꯗꯤ ꯀꯅꯥꯅ ꯉꯝꯃꯤ? ꯑꯗꯨꯕꯨꯔꯣ ꯑꯩꯈꯣꯏ ꯄꯥꯕꯅ ꯏꯃꯥꯒꯤ ꯃꯀꯣꯛꯇ ꯈꯥꯕꯩꯅ ꯊꯣꯝꯃꯤ, ꯑꯗꯨꯗꯒꯤ ꯏꯃꯥꯅꯅꯦ ꯁꯥꯎꯔꯒ ꯄꯥꯕꯒꯤ ꯃꯃꯥꯏꯗ ꯀꯤꯟꯅ ꯊꯤꯟꯕꯗꯅꯦ ꯈꯪꯉꯕ, ꯃꯅꯥꯇꯣꯟꯗꯒꯤ ꯏ ꯇꯥꯏꯕ꯫ ꯍꯦ ꯑꯉꯥꯡ, ꯅꯪꯅꯦ ꯌꯥꯝ ꯍꯩꯄꯥ ꯁꯥꯕ꯭ꯔꯕꯨ? ꯅꯆꯤꯟꯕꯥꯟꯗꯨꯅ ꯈꯨꯇꯨꯝ ꯍꯦꯛ ꯁꯨꯖꯤꯜꯂꯛꯀꯅꯤꯀꯣ ꯅꯪ꯫ ꯏꯕꯦꯝꯍꯜꯅ, ꯈꯠꯅꯔꯕꯁꯨ ꯀꯥꯏꯗꯅꯣ ꯉꯥꯏꯍꯥꯛ ꯂꯣꯠꯂꯒ ꯂꯩꯔꯨꯁꯨ ꯌꯥꯗ꯭ꯔꯣ? ꯅꯪ ꯀꯩꯗꯧꯕꯒꯤ ꯑꯃꯨꯛ ꯂꯥꯛꯏꯅꯣ? ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯀꯧꯕ ꯂꯥꯛꯑꯒ ꯑꯃꯨꯛ ꯆꯠꯈ꯭ꯔꯅꯤ꯫ ꯂꯥꯛꯇ꯭ꯔꯗꯤ ꯀꯩꯅꯣ, ꯑꯩꯕꯨ ꯃꯥꯒꯤ ꯃꯌꯨꯝꯗ ꯅꯠꯇꯅ ꯌꯨꯝ ꯑꯃꯠꯇ ꯂꯩꯇ꯭ꯔꯕꯒꯤ ꯃꯑꯣꯡꯗ ꯃꯤꯒꯤ ꯃꯌꯨꯝꯗꯨꯗ ꯂꯣꯠꯂꯒ ꯂꯨꯝꯃꯒ ꯂꯩꯔꯨꯒꯗ꯭ꯔꯣ? ꯑꯃꯨꯖꯥꯎꯅ, ꯀꯔꯤ ꯌꯨꯝꯕꯥꯜꯅꯣ? ꯅꯦꯝꯕꯒ ꯅꯈꯣꯏꯅꯤꯒꯤ ꯌꯨꯝꯕꯥꯜꯁꯤꯕꯣ ꯏꯀꯥꯏꯕꯒ ꯑꯃꯠꯇ ꯈꯪꯗ꯭ꯔꯕ꯭ꯔꯣ ꯅꯣꯏ ꯑꯅꯤꯕꯣ? ꯃꯤꯅ ꯅꯈꯣꯏꯕꯨ ꯀꯔꯤꯅꯤ ꯍꯥꯏꯅꯔꯝꯗꯣꯔꯤꯅꯣ? ꯄꯥꯕ,
ꯃꯥꯒꯤ ꯃꯀꯣꯛꯇꯨꯗꯅꯦ ꯑꯗꯨꯒ ꯑꯝꯇ ꯈꯪꯕ ꯅꯠꯇꯦ ꯃꯥꯒꯤ ꯍꯥꯏꯕꯨ ꯌꯨ ꯊꯛꯆꯤꯜꯂꯒ ꯈꯠꯅꯕ ꯍꯧꯕ ꯁꯤ ꯈꯛꯇꯅꯤ ꯏꯕꯦꯝꯍꯜꯅ ꯅꯪꯅ ꯐꯨꯔꯝꯃꯒ ꯆꯠꯈꯤꯗꯤ ꯑꯗꯨꯝ ꯍꯥꯏ ꯑꯗꯨꯗꯤ ꯁꯥꯎꯅꯤꯡꯉꯀꯥꯟꯗꯅꯦ ꯅꯣꯡ ꯐꯥꯗꯣꯛ ꯐꯨꯕꯅꯤ ꯃꯥꯅ ꯃꯈꯨꯠ ꯍꯜꯂꯛꯄꯗ ꯑꯩ ꯑꯗꯨꯝ ꯁꯣꯛꯏꯁꯤꯗꯤ ꯇꯣꯝꯕꯤꯅ ꯑꯩꯗꯤ ꯏꯆꯦꯒ ꯏꯇꯩꯒ ꯎꯕꯗꯅꯦ ꯌꯨꯝ ꯑꯝꯇ ꯄꯥꯟꯖꯅꯤꯡꯗ꯭ꯔꯦꯗ ꯌꯥꯔꯦꯍꯦ ꯃꯁꯤꯁꯨ ꯌꯥꯎꯒꯦ ꯌꯥꯎꯔꯗꯅ ꯅꯪ ꯑꯃ ꯏꯕꯦꯝꯃ ꯆꯪꯉꯨ ꯑꯉꯥꯡꯒꯁꯦ ꯑꯝꯇ ꯄꯨꯁꯤꯜꯂꯒ ꯏꯔꯨꯖꯧꯁꯨ ꯆꯠꯂꯣ ꯃꯅꯛꯑꯣ ꯃꯇꯤꯟꯋꯣ ꯃꯦꯟ ꯃꯥꯟꯒ ꯑꯝꯇ ꯇꯥꯗꯦꯗ ꯃꯤꯒ ꯎꯈꯤꯅꯤꯅꯦꯍꯦ ꯃꯆꯥ ꯐꯥꯎ ꯏꯔꯨꯖꯅꯤ ꯈꯪꯗꯦ ꯀꯩ ꯃꯃꯥꯅꯣ ꯈꯪꯗꯦꯕ ꯋꯥꯈꯜꯅ ꯉꯥꯎꯔꯦ ꯏꯆꯥꯒ ꯌꯦꯡꯕ ꯁꯪꯖꯗ꯭ꯔꯦ ꯀꯅꯥꯅꯣ ꯑꯉꯥꯡ ꯄꯥꯝꯕ ꯏꯃꯨꯡꯒ ꯂꯩꯔꯗꯤꯅꯦ ꯑꯝꯇ ꯄꯤꯊꯣꯛꯈ꯭ꯔꯣ ꯑꯝꯇ ꯁꯣ ꯍꯩ ꯇꯥꯅꯤꯡꯗꯦꯀꯣ ꯀꯔꯤ ꯋꯥꯉꯥꯡ ꯁꯉꯥꯡꯅꯣ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯉꯥꯛꯇ ꯅꯦ ꯏꯄꯨ ꯈꯪꯉꯕ ꯑꯩꯈꯣꯏ ꯃꯥꯁꯦ ꯑꯩꯉꯣꯟꯗꯅꯦ ꯑꯁꯨꯃꯥꯏꯅ ꯑꯗꯨꯝ ꯍꯥꯏꯕꯅꯤ ꯑꯗꯨꯒꯤꯅꯤ ꯄꯥꯕꯅ ꯃꯉꯣꯟꯗ ꯐꯨꯕꯗ ꯑꯩꯅ ꯀꯂꯛ ꯄꯦꯜꯂꯤꯅ ꯑꯗꯨꯝ ꯍꯥꯏꯗꯣ ꯃꯁꯤ ꯉꯥꯡꯁꯤꯃꯁꯦ ꯑꯄꯥꯏꯄꯨꯟ ꯊꯥꯗꯅ ꯁꯤꯅꯤꯁꯦ ꯃꯁꯤ ꯉꯁꯤꯃꯁꯦ ꯅꯪꯁꯨꯅꯦ ꯑꯉꯥꯡꯁꯤꯒ ꯆꯞ ꯃꯥꯟꯅꯩꯅꯦ ꯍꯥ ꯅꯃꯥꯗꯧꯅ ꯋꯥꯈꯜ ꯈꯖꯤꯛꯇ ꯐꯥꯎ ꯈꯟꯗꯦꯕ ꯄꯥꯕ ꯏꯃꯥ ꯑꯩ ꯉꯁꯤꯗꯒꯤꯗꯤ ꯌꯨ ꯉꯥꯎꯕ ꯅꯨꯄꯥꯗꯨꯒꯤ ꯃꯌꯨꯝꯗꯅꯦ ꯁꯨꯛꯍꯟ ꯍꯜꯂꯔꯣꯏꯗꯕꯅꯤ ꯑꯩ ꯁꯤꯗ ꯁꯨꯝ ꯂꯩꯔꯅꯤ ꯍꯥꯏꯁꯤꯅꯤ ꯏꯕꯦꯝꯍꯜꯅ ꯂꯥꯛꯏ ꯈꯨꯗꯤꯡꯒꯤꯅꯦ ꯑꯗꯨꯃꯥꯏꯅ ꯉꯥꯛꯇꯅꯤ ꯅꯪꯅ ꯑꯗꯨꯝ ꯍꯥꯏꯗꯣꯏꯁꯦ ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯂꯩꯔꯒꯅ ꯅꯊꯨꯟ ꯊꯥꯡꯒꯗ꯭ꯔ ꯆꯦꯟꯈ꯭ꯔꯅꯤ ꯃꯊꯪꯒꯤ ꯑꯌꯨꯛꯇꯅꯤ ꯊꯕꯥꯒꯤ ꯃꯄꯥ ꯑꯃꯨꯖꯥꯎꯅ ꯉꯟꯅ ꯇꯨꯝꯕ ꯍꯧꯒꯠꯂꯛꯄꯗ ꯊꯕꯥꯒꯤ ꯃꯄꯨꯔꯣꯏꯕ ꯅꯦꯝꯕꯗꯨ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯍꯩ ꯈꯪꯉꯤꯅꯦꯍꯦ ꯀꯔꯤꯅꯣ ꯅꯦꯝꯕ ꯂꯥꯛꯂꯒ ꯂꯥꯛꯏ ꯈꯣꯠꯂꯤꯁꯨ ꯀꯔꯤꯝ ꯇꯥꯏꯗꯦ ꯁꯞ ꯌꯨꯝꯅ ꯂꯦꯞꯂꯒ ꯂꯩꯔꯝꯕꯗꯨꯗ ꯑꯩꯗꯤ ꯈꯪꯕꯨ ꯈꯪꯉꯨꯔꯦꯅꯦ ꯃꯁꯤ ꯑꯩ ꯊꯕꯥ ꯂꯧꯕ ꯂꯥꯛꯏꯅꯤ ꯌꯨꯝꯁꯦ ꯃꯤ ꯀꯅꯥꯝꯇ ꯍꯧꯒꯠꯂꯝꯗꯕꯗꯨꯗ ꯑꯩ ꯀꯧꯔꯛꯇꯕꯤꯗ ꯑꯗꯨꯝ ꯉꯥꯏꯔꯕ ꯅꯈꯣꯏꯅ ꯇꯩ ꯅꯅꯥꯎꯁꯤꯅ ꯍꯦꯛ ꯇꯧꯕ ꯁꯤꯃꯅꯤ ꯍꯩ ꯃꯃꯥ ꯇꯥꯕ꯭ꯔꯥ ꯃꯃꯥ ꯃꯄꯥꯜꯗ ꯑꯃꯨꯛꯇ ꯊꯣꯛꯂꯛꯎꯅꯦ ꯀꯩꯗꯧꯔꯒꯦ ꯌꯥꯍꯧꯕꯒ ꯀꯣꯏꯀꯧ ꯑꯃꯨꯛ ꯀꯧꯔꯛꯏꯁꯤꯅ ꯅꯌꯥ ꯅꯨꯄꯥ ꯂꯥꯛꯑꯦ ꯊꯕꯥꯗꯣ ꯑꯃꯨꯛ ꯇꯧꯗꯣꯔꯣ ꯅꯦꯝꯕ ꯀꯩꯒꯤꯅꯣꯕ ꯊꯕꯥ ꯅꯈꯣꯏ ꯑꯅꯤꯅ ꯏꯇꯠ ꯇꯠꯇꯅ ꯄꯪꯈꯠꯇ ꯈꯠꯅꯔꯤꯕꯁꯤꯕꯣ ꯅꯠꯇꯦ ꯅꯈꯣꯏꯕꯨ ꯏꯀꯥꯏꯕꯒ ꯑꯃꯠꯇ ꯈꯪꯗ꯭ꯔꯕ꯭ꯔꯥ ꯏꯃꯤ ꯏꯃꯥ ꯊꯕꯥꯅꯅꯦ ꯈꯠꯅꯕ ꯄꯪꯒꯧ ꯇꯧꯏ ꯀꯣꯛ ꯄꯦꯔꯥ ꯑꯃ ꯏꯔꯩ ꯂꯩꯕ꯭ꯔꯥ ꯀꯩꯅꯣ ꯏꯆꯥ ꯅꯨꯄꯤꯅꯁꯨ ꯅꯪꯉꯣꯟꯗ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯦ ꯅꯪꯁꯦ ꯀꯣꯛ ꯄꯦꯔꯥ ꯂꯩꯕ ꯃꯥꯜꯂꯦꯗꯅ ꯏꯃꯥ ꯊꯕꯥꯕꯨ ꯍꯧꯒꯠꯇ꯭ꯔꯤꯕꯣ ꯑꯃꯨꯛ ꯇꯧꯗꯣꯛꯄꯤꯔꯧꯕ ꯍꯧꯒꯠꯇꯦ ꯏꯃꯥ ꯍꯧꯗꯣꯔꯛꯀꯦ ꯅꯪ ꯉꯥꯏꯍꯥꯛ ꯂꯩꯔꯝꯃꯨꯀꯣ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯊꯕꯥꯁꯨ ꯃꯃꯥꯅ ꯍꯧꯗꯣꯛꯇꯨꯅ ꯊꯣꯔꯛꯂꯝꯃꯤ ꯊꯕꯥ ꯑꯩꯗꯤ ꯅꯍꯥꯟ ꯃꯈꯩꯗꯧꯅ ꯁꯥꯎꯔꯒ ꯆꯠꯈ꯭ꯔꯁꯨ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯗꯨꯝ ꯍꯜꯂꯛꯀꯗꯧ ꯃꯥꯜꯂꯤ ꯑꯗꯨꯒ ꯅꯪꯗꯤ ꯍꯜꯂꯛꯇꯦꯅꯦ ꯑꯩꯗꯤ ꯁꯨꯛꯍꯟ ꯍꯜꯂꯔꯣꯏ ꯍꯥꯏꯗꯅ ꯌꯨꯝꯁꯤꯗ ꯂꯩꯔꯕ ꯑꯗꯨꯅꯅꯦ ꯑꯩꯗꯤ ꯍꯜꯂꯛꯑꯔꯣꯏ ꯑꯗꯨꯗꯤ ꯀꯅꯥ ꯌꯥꯗꯣꯏꯅꯣ ꯑꯩꯗꯤ ꯅꯪ ꯂꯧꯕ ꯂꯥꯛꯏꯅꯤ ꯑꯩꯕꯨ ꯅꯪꯒꯤ ꯅꯌꯨꯝꯗꯨꯗ ꯑꯃꯨꯛ ꯀꯧꯔꯒ ꯅꯈꯨꯠ ꯄꯦꯟꯅ ꯐꯨꯒꯦ ꯍꯥꯏꯔꯣ ꯍꯥ ꯅꯈꯨꯠ ꯄꯦꯟꯅ ꯐꯨꯒꯦ ꯍꯥꯏꯔꯕ ꯑꯩꯅꯕꯨ ꯅꯣꯡꯃꯇ ꯅꯪꯉꯣꯟꯗ ꯐꯨꯕ꯭ꯔꯅꯦ ꯅꯪꯅ ꯑꯩꯉꯣꯟꯗ ꯐꯨꯔꯛꯄꯒꯤ ꯈꯨꯠ ꯍꯟꯕꯈꯛ ꯅꯠꯇ꯭ꯔꯣꯏꯗꯤ ꯊꯕꯥ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯁꯤ ꯑꯩ ꯅꯪ ꯂꯩꯇ꯭ꯔꯗꯤ ꯅꯨꯡꯉꯥꯏꯇꯦꯕ ꯑꯗꯨꯗꯤ ꯍꯌꯦꯡ ꯃꯈꯩ ꯑꯩꯉꯣꯟꯗ ꯈꯠꯅꯕ ꯍꯧꯒꯗ꯭ꯔꯣ ꯍꯥ ꯌꯨ ꯊꯛꯀꯗ꯭ꯔꯕ ꯈꯠꯅꯕꯁꯨ ꯍꯧꯔꯔꯣꯏ ꯌꯨꯁꯨ ꯊꯛꯑꯔꯣꯏꯕ ꯑꯗꯣ ꯆꯠꯂꯁꯤ ꯂꯥꯛꯑꯣꯕ ꯊꯕꯥ ꯑꯩ ꯃꯇꯨꯡ ꯇꯧꯔꯔꯣꯏꯕ ꯐꯔꯦ ꯑꯗꯨꯗꯤ ꯏꯃꯥ ꯍꯣꯏ ꯎꯗ꯭ꯔꯤꯉꯩꯗ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯑꯉꯥꯡꯁꯤ ꯃꯇꯝ ꯈꯔ ꯏꯃꯥ ꯍꯣꯏꯒ ꯂꯩꯖꯔꯣꯁꯅꯤ ꯂꯥꯛꯑꯣ ꯅꯨꯄꯥ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯀꯅꯥꯗꯁꯨ ꯍꯥꯏꯔꯝꯗꯅ ꯇꯨꯃꯤꯟꯅ ꯆꯠꯈ꯭ꯔꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯃꯥꯅ ꯊꯣꯛꯂꯛꯄꯗ ꯃꯆꯥꯁꯨ ꯃꯌꯥꯁꯨ ꯑꯃꯠꯇ ꯂꯩꯔꯝꯗ꯭ꯔꯦ ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯈ꯭ꯔꯦ ꯇꯧꯔꯤꯁꯤꯅ ꯏꯕꯦꯝꯃ ꯊꯕꯥ ꯅꯦꯝꯕ ꯅꯈꯣꯏꯕꯨ ꯇꯥꯗ꯭ꯔꯣ ꯀꯅꯥꯝꯇ ꯂꯩꯇꯦꯅꯦ ꯆꯠꯂꯝꯃꯅꯤ ꯁꯣꯏꯗꯅ ꯃꯆꯥ ꯅꯞꯆꯣꯕꯁꯦ ꯑꯃꯨꯛ ꯊꯅꯝꯃꯒ ꯑꯩꯗꯤꯅꯦ ꯑꯩꯒꯤ ꯏꯆꯥ ꯅꯨꯄꯤ ꯑꯁꯦ ꯀꯔꯝꯍꯥꯏꯅ ꯇꯧꯕꯅꯣ ꯈꯪꯗꯦꯕ ꯑꯁꯨꯝꯅ ꯆꯌꯣꯜ ꯑꯃꯒꯤ ꯃꯇꯨꯡꯅꯤ ꯅꯣꯡꯃꯁꯨ ꯊꯕꯥ ꯏꯁꯧ ꯀꯟꯅ ꯂꯥꯡꯂꯤ ꯃꯥꯒꯤ ꯅꯨꯄꯥꯅ ꯊꯕꯛ ꯆꯠꯀꯅꯤ ꯍꯥꯏꯗꯨꯅ ꯆꯠꯈ꯭ꯔꯒ ꯌꯨ ꯉꯥꯎꯔꯒ ꯍꯜꯂꯛꯂꯝꯃꯤ ꯅꯪꯒꯤ ꯅꯀꯣꯛꯇꯨꯕꯨ ꯍꯥꯃꯦꯡ ꯃꯊꯤ ꯍꯥꯟꯕ꯭ꯔꯣ ꯍꯥ ꯊꯕꯛ ꯆꯠꯅꯤ ꯍꯥꯏꯗꯨꯅ ꯊꯣꯛꯈ꯭ꯔꯒ ꯅꯌꯨ ꯊꯛꯂꯒ ꯍꯜꯂꯛꯂꯤꯕꯁꯤꯕꯣ ꯑꯩꯗꯤ ꯊꯕꯛ ꯆꯠꯀꯦꯅ ꯊꯣꯛꯆꯕꯅꯤ ꯑꯗꯨꯗ ꯇꯥꯅꯤ ꯃꯥꯏꯅ ꯍꯤꯗꯥꯛ ꯈꯔ ꯊꯛꯈꯤꯁꯦ ꯍꯥꯏꯗꯅ ꯈꯥꯝꯕꯗꯨꯗ ꯁꯨꯝ ꯊꯛꯎꯕꯅꯤ ꯁꯤꯕꯨ ꯀꯌꯥꯝ ꯀꯥꯏꯒꯦꯕ ꯏꯁ ꯀꯌꯥꯝ ꯀꯥꯏꯒꯦ ꯀꯩ ꯀꯥꯏꯗꯅꯤ ꯍꯥ ꯁꯣꯝꯗꯅ ꯆꯦꯡ ꯐꯥꯎ ꯆꯥꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦ ꯑꯗꯨꯒ ꯅꯪꯅ ꯅꯨꯡꯉꯥꯏꯅ ꯌꯨ ꯊꯛꯇꯅ ꯂꯩꯔꯤꯕꯅꯦꯕ ꯇꯥꯅꯤꯡꯗꯦ ꯉꯥꯛꯇ ꯇꯨꯝꯒꯦ ꯋꯥ ꯌꯥꯝ ꯉꯥꯡꯀꯅꯨꯀꯣ ꯀꯔꯤ ꯍꯧꯖꯤꯛ ꯑꯌꯨꯛꯁꯤꯗ ꯇꯨꯝꯕ ꯃꯇꯝꯗ ꯍꯥ ꯇꯨꯝꯕ ꯍꯧꯒꯠꯄꯒ ꯊꯕꯛ ꯆꯠꯅꯤ ꯆꯠꯈ꯭ꯔꯒ ꯇꯨꯝꯒꯤ ꯀꯥꯏꯅ ꯅꯪ ꯅꯃꯤꯠꯇꯣ ꯈꯣꯠꯇꯣꯛꯀꯅꯤ ꯅꯪ ꯈꯣꯠꯇꯣꯛꯀꯅꯤ ꯅꯪ ꯅꯨꯄꯤ ꯅꯪꯒꯤꯗꯣ ꯀꯔꯤ ꯋꯥꯉꯥꯡ ꯁꯉꯥꯡ ꯍꯥ ꯀꯔꯤ ꯋꯥꯉꯥꯡꯅꯣꯕ ꯅꯪꯅ ꯉꯝꯕꯗꯧꯅ ꯑꯩꯉꯣꯟꯗ ꯍꯦꯛꯇ ꯉꯥꯡꯕ ꯌꯥꯕ ꯅꯋꯣꯡꯗꯨꯅ ꯉꯥꯡꯂꯤꯕꯅꯤ ꯅꯋꯣꯡꯗꯨꯅ ꯅꯀꯣꯛ ꯌꯥꯎꯗꯕ ꯃꯤꯅ ꯍꯥꯏꯔꯤꯕꯈꯩ ꯌꯥꯕ ꯅꯀꯣꯛꯇꯨꯕꯨ ꯀꯔꯤ ꯅꯀꯣꯛꯅꯣ ꯊꯨꯒꯤꯒ ꯊꯨꯒꯥꯏꯈ꯭ꯔꯣ
ꯀꯩ ꯀꯥꯟꯅ ꯄꯥꯜꯂꯤꯕꯅꯣ ꯄꯨꯕ ꯂꯨꯝꯅꯕꯅꯤ ꯃꯁꯤ ꯅꯨꯄꯤꯁꯤ ꯑꯩꯅ ꯁꯥꯎꯔꯛꯇꯅꯅꯦ ꯗꯝ ꯗꯝ ꯐꯨꯊꯔꯛꯀꯅꯤ ꯅꯪ ꯉꯁꯤ ꯅꯪ ꯂꯥꯛꯑꯣꯅꯦ ꯂꯥꯛꯑꯣꯕ ꯐꯨꯔꯨ ꯂꯥꯛꯑꯣꯕ ꯅꯪ ꯑꯣꯏꯅꯅꯦ ꯅꯪ ꯅꯁꯝ ꯐꯣꯏꯒꯦ ꯅꯪ ꯑꯌꯣ ꯊꯥꯗꯣꯛꯎꯅꯦ ꯀꯔꯤꯅꯣ ꯅꯪꯕꯨ ꯉꯥꯎꯕ꯭ꯔꯥ ꯀꯩꯅꯣ ꯊꯥꯗꯣꯛꯑꯣ ꯍꯥꯏꯕꯅꯦ ꯅꯪ ꯊꯥꯗꯣꯛꯑꯣꯏꯗ꯭ꯔꯥ ꯍꯥ ꯊꯥꯗꯣꯛꯑꯣꯏꯗ꯭ꯔꯥ ꯅꯪ ꯊꯥꯗꯣꯛꯑꯣ ꯍꯥꯏꯔꯒ ꯊꯥꯗꯣꯛꯑꯣꯏ ꯁꯨꯛꯊꯥ ꯊꯥꯗꯣꯛꯑꯣꯏ ꯍꯥꯏꯔꯤꯕꯁꯤꯅꯤ ꯌꯨ ꯉꯥꯎꯕ ꯃꯤ ꯐꯠꯇ ꯅꯪꯉꯣꯟꯗ ꯍꯦꯛ ꯌꯨꯝ ꯄꯥꯜꯂꯨꯗꯅ ꯑꯩꯁꯦ ꯋꯥꯔꯕ ꯑꯗꯨ ꯑꯣꯏꯔꯗꯤ ꯅꯪꯁꯨ ꯀꯥꯎꯔꯦ ꯅꯪꯁꯨ ꯅꯦꯝꯕꯅ ꯀꯥꯎꯔꯛꯄꯗ ꯊꯕꯥꯗꯨ ꯄꯥꯏꯊꯣꯛꯂꯒ ꯇꯥꯏ ꯑꯌꯣ ꯏꯃꯥ ꯑꯁ ꯈ꯭ꯋꯥꯡꯒ ꯇꯦꯛꯑꯦ ꯏꯁ ꯑꯌꯣ ꯌꯨ ꯉꯥꯎꯕ ꯅꯪꯅ ꯑꯩꯉꯣꯟꯗꯒ ꯀꯥꯎꯔꯗꯅ ꯑꯗꯨꯗꯤ ꯅꯪꯁꯨ ꯑꯩꯅ ꯅꯃꯥꯏꯗ ꯀꯤꯟꯅ ꯊꯤꯟꯒꯦ ꯅꯪꯁꯨ ꯍꯦ ꯅꯨꯄꯤ ꯅꯪꯅ ꯈꯠꯅꯕ ꯈꯨꯗꯤꯡꯒꯤ ꯅꯨꯄꯥꯗꯧꯅ ꯑꯩꯉꯣꯟꯗ ꯀꯤꯟꯅ ꯍꯦꯛ ꯊꯤꯜꯂꯤꯕꯁꯤ ꯀꯩꯒꯤꯅꯣ ꯍꯥ ꯅꯪꯅ ꯑꯩꯉꯣꯟꯗ ꯀꯥꯎꯕꯗꯤ ꯌꯥꯕ꯭ꯔꯥ ꯍꯥ ꯑꯗꯨꯒꯤ ꯑꯩꯅ ꯀꯤꯟꯅ ꯊꯤꯜꯂꯤꯕꯗꯣ ꯃꯗꯨꯗꯤ ꯁꯝꯕꯜꯁꯤꯅ ꯍꯦꯛꯇ ꯀꯟꯕ ꯇꯥꯔꯗ ꯅꯪꯁꯨ ꯁꯤ ꯍꯥꯏꯗꯨꯅ ꯁꯝꯕꯜ ꯈꯥꯔꯤ ꯋꯥꯁꯦꯠ ꯑꯗꯨ ꯊꯨꯗꯦꯛꯇꯨꯅ ꯅꯦꯝꯕꯅ ꯊꯕꯥꯗ ꯀꯟꯊꯔꯝꯃꯤ ꯊꯕꯥꯗꯨ ꯉꯥꯏꯍꯥꯛꯇꯤ ꯀꯞꯇꯨꯅ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤ ꯅꯨꯄꯤꯅ ꯈꯪꯕ ꯅꯪ ꯍꯣꯈꯣꯗ꯭ꯔ ꯅꯆꯤꯟꯗꯣ ꯀꯟꯈꯣꯕ ꯅꯪ ꯑꯩ ꯏꯄꯥꯝꯅ ꯆꯠꯈꯤꯅꯤ ꯑꯃꯨꯛ ꯍꯟꯅꯅꯦ ꯑꯩꯕꯨ ꯀꯧꯕ ꯂꯥꯛꯄꯗ ꯅꯪ ꯑꯩꯅ ꯀꯩꯗꯧꯒꯦ ꯌꯦꯡꯉꯨ ꯅꯪ 이봉이 빨래게나 낭내 못시다 못하더라 자키니에 자키니 나진 간박이 쌀이 비싸이도 아따 입다기 났대고 낭 유가 오바 나 똥달리오 낭 시기 주시오 오바 낭 자키니 아니 자키니에 레이로 이거 낭이나 임시다 타바도 깝깝두나 마밤을 락람이 마사누 빠또 복나 마마는 락부 우보다 센투럭두나 하이 마 낭나 깝빠가 라이도 바보도 부람먹이라 하 마라바 타닝디 이네 이까보네 ngasi네 너무 빠이더라카니고 까이노이시야 아가이스도 원실랑 앙비리두바 이마가 있어키야 레이키브니 이몽다 이때가 뭐 가나이로 까이노 노이니기 쿠컷나시보 야맨마 레사이다 까이노 콩데바 칸나바세 누가이브나 띠 칸나다바 야드는 칸나리 와이엄 ngakot 야 수망다 뭉레빠가 라울레 김로나보나 따라가네 이까이 이몽디 상가 ngan나루라 오 이까이부 칸비비마 안강 이마 엑사르다 마시슈냐 이마기 미우 짜게만이 하이마 타바 나가 묵라보 아스 딸레다 이마디야 또이시부 그라마이 강다니야 라에이마 가리기 칸나리노 마시나모 이마 또 나사기 ngawang khubomsida tariba saipham mayamse uridana nayan nupana kalaklibani asuk thina saina kallibudubu mabu ngawi haibro ha nangna kari hairubagi kalaklibano ꯑꯩꯈꯣꯏ ꯂꯩꯔꯤꯕꯁꯤꯗꯤ ꯃꯥꯅ ꯍꯦꯛꯇ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯌꯥꯕ꯭ꯔꯅꯦ ꯏꯃꯥ ꯊꯕꯛ ꯆꯠꯂꯣ ꯍꯥꯏꯔꯒ ꯌꯨ ꯊꯛꯑ ꯂꯩꯕ ꯑꯗꯨꯗ ꯑꯩꯅ ꯃꯁꯝ ꯐꯣꯏꯔꯨꯕ ꯑꯗꯨꯒꯤ ꯐꯨꯔꯛꯏꯅꯤ 이마기 타바 낭부 와칼 기타리 타오 그이도라게 유 ngꯥꯎꯔꯤꯕ ꯑꯐ ꯐꯠꯇ ꯀꯔꯤꯅꯣ ꯈꯟꯊꯕ ꯉꯝꯗ꯭ꯔꯤꯉꯩꯗꯨꯗ ꯆꯣꯡꯁꯤꯟꯅ ꯈꯠꯅꯕ ꯍꯧꯔꯕꯗꯤ ꯑꯗꯨꯝ ꯆꯩ ꯆꯥꯕ ꯇꯥꯕꯅꯤ ꯍꯥ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯀꯣꯟꯅ ꯋꯥꯈꯜ ꯇꯥꯔꯒ ꯅꯤꯡꯊꯤꯅ ꯍꯥꯏꯕꯗ ꯃꯥꯅ ꯇꯧꯔꯤꯕ ꯑꯁꯣꯏꯕꯗꯣ ꯃꯁꯥ ꯃꯇꯣꯝꯇ ꯑꯗꯨꯝ ꯈꯪꯖꯔꯛꯀꯗꯕꯅꯤꯅꯦ ꯀꯩꯅꯣ ꯑꯩꯉꯣꯟꯗꯁꯨ ꯃꯌꯥꯝꯁꯤꯅ ꯑꯣꯟꯁꯤꯟ ꯉꯥꯡꯉꯤꯁꯤꯕꯣ ꯃꯥꯒꯤ ꯃꯧꯗꯨ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯉꯁꯤ ꯁꯥꯎꯔꯤꯕꯁꯤꯕꯣ ꯁꯥꯎꯅꯤꯡꯂꯕꯁꯨ ꯃꯇꯥꯡ ꯃꯇꯝ ꯍꯥꯏꯕ ꯑꯃꯗꯤ ꯂꯩꯗꯅ ꯁꯪꯉꯣꯏ ꯏꯃꯨꯡꯗ ꯅꯅꯥꯎ ꯅꯨꯄꯤꯅꯅꯦ ꯆꯥꯛ ꯊꯣꯡꯂꯤꯕꯗꯣ ꯀꯩꯅꯣ ꯈꯔ ꯌꯦꯡꯉꯝ ꯁꯤ ꯍꯥꯏꯔꯝꯗꯨꯅ ꯏꯕꯦꯝꯍꯜꯗꯨ ꯃꯄꯨꯔꯣꯏꯕꯅ ꯏꯪꯈꯣꯜ ꯁꯨꯔꯤꯕꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯃꯈꯣꯏ ꯃꯄꯥ ꯅꯆꯥꯅꯨꯄꯤꯗꯣ ꯑꯃꯨꯛ ꯍꯜꯂꯛꯍꯧꯔꯦꯍꯦ ꯀꯔꯤꯒꯤ ꯑꯃꯨꯛ ꯍꯜꯂꯛꯏꯕ ꯅꯨꯃꯤꯠ ꯍꯨꯝꯅꯤꯕꯨ ꯐꯥꯔꯕ꯭ꯔꯣ ꯃꯥꯅ ꯍꯜꯂꯛꯑꯝꯃꯤꯗꯨꯕꯣ ꯃꯃꯥ ꯀꯔꯤꯅꯣꯅꯦ ꯃꯁꯤꯒꯤ ꯑꯉꯥꯡꯁꯤꯕꯣ ꯈꯠꯅꯒꯦꯔꯥ ꯆꯩꯅꯒꯦꯔꯥ ꯉꯝꯅꯕ ꯈꯖꯤꯛꯇꯁꯨ ꯈꯥꯡꯉꯨꯗꯅ ꯑꯣꯟꯊꯣꯛꯅ ꯀꯣꯛ ꯁꯥꯗꯧꯔꯤꯗ ꯑꯗꯨꯅꯤ ꯅꯨꯄꯥ ꯃꯆꯥꯗꯨꯁꯨꯅꯦ ꯌꯥꯝ ꯉꯥꯎꯁꯤꯟꯅꯔꯕ꯭ꯔꯥ ꯀꯔꯤꯅꯣ ꯃꯇꯨꯁꯤꯗ ꯄꯪꯐꯨꯗ ꯐꯨꯏ ꯍꯥꯏꯕꯅꯤꯗ ꯃꯥꯁꯨꯅꯦ ꯑꯃꯨꯛꯇꯪ ꯐꯨꯔꯒ ꯆꯩꯅꯥ ꯄꯪꯍꯜꯂꯒꯅꯦ ꯃꯥ ꯈꯪꯒꯗꯕꯅꯤ ꯃꯥ ꯅꯆꯥꯅꯨꯄꯤꯁꯤꯁꯨꯅꯤꯅꯦ ꯃꯁꯤꯅꯁꯤ ꯀꯟꯈ꯭ꯔꯦ ꯃꯁꯤꯟ ꯀꯜꯂꯕꯗꯤ ꯆꯩ ꯆꯥꯕ ꯍꯥꯏꯕꯁꯤ ꯍꯧꯅꯁꯥꯅꯤꯅꯦ ꯑꯣ ꯂꯩꯃꯤꯟꯅꯔꯤꯕ ꯃꯈꯣꯏꯅꯅꯦ ꯀꯟꯅꯕ ꯊꯕꯛꯇꯣ ꯇꯧꯗ꯭ꯔꯕꯗꯤ ꯀꯩꯁꯨ ꯀꯜꯂꯣꯏꯗꯕ ꯃꯤꯁꯨ ꯅꯨꯄꯥꯅꯤ ꯅꯣꯡ ꯐꯥꯗꯣꯛ ꯊꯛꯄ ꯆꯥꯕ ꯍꯥꯏꯕꯁꯤꯗꯤ ꯍꯧꯅꯁꯥꯅꯤ ꯑꯗꯨꯗ ꯁꯨꯝ ꯉꯥꯡꯂꯒ ꯂꯩꯔꯕꯗꯤ ꯑꯗꯨꯝ ꯈꯠꯅꯕ ꯇꯥꯕꯅꯤꯅꯦ ꯑꯩꯗꯤ ꯃꯤ ꯃꯃꯥꯡꯗ ꯏꯀꯥꯏꯕꯅ ꯂꯥꯛꯏꯅꯦꯗꯅ ꯆꯨꯝꯅꯁꯨ ꯂꯥꯛꯑꯣꯏꯕ ꯂꯝꯖꯥꯎ ꯁꯣꯔꯣꯛꯁꯤꯗꯕꯨ ꯀꯥꯞꯇ ꯂꯥꯛꯏꯅꯦ ꯊꯣꯡꯒꯥꯜ ꯊꯣꯛꯄ ꯌꯥꯔꯣꯏ ꯉꯥꯡꯅꯖꯅꯤꯡꯕ ꯃꯤꯁꯤꯡꯁꯤꯅ ꯃꯔꯣꯜ ꯑꯃ ꯀꯔꯤ ꯇꯧꯔꯤꯅꯣꯅ ꯍꯛꯈꯤꯕꯁꯤꯅ ꯑꯃꯨꯛ ꯇꯣꯏꯕ ꯑꯗꯨ ꯍꯥꯏꯔꯒ ꯅꯍꯥꯟꯁꯨ ꯏꯇꯥꯎ ꯁꯅꯥꯇꯣꯝꯕꯅ ꯑꯩꯉꯣꯟꯗ ꯍꯪꯉꯛꯏꯅꯤꯅꯦ ꯀꯞꯇꯨꯅ ꯆꯠꯈꯤ ꯑꯩ ꯀꯩꯗꯧꯔꯒꯦꯅ ꯍꯪꯕꯗꯁꯨ ꯈꯨꯝꯗꯦꯗꯅ ꯉꯥꯏꯍꯥꯛꯇꯤ ꯑꯩꯁꯨ ꯈꯨꯝꯐꯝ ꯈꯪꯗꯗꯅ ꯉꯥꯎꯕꯅꯤꯅꯦ ꯑꯣ ꯃꯥꯗꯤ ꯑꯗꯨꯒꯤ ꯏꯀꯥꯏꯕ ꯀꯔꯤꯝꯇ ꯂꯩꯕ ꯅꯠꯇꯤꯌꯦ ꯑꯩꯈꯣꯏꯅꯗ ꯏꯊꯧ ꯂꯩꯇꯕꯒꯤ ꯏꯀꯥꯏꯕ ꯍꯥꯏꯕꯗꯨꯅꯤ
Numidang wairam yoksila phawbada Nemba ngasidi magi nupibu kouba laklamde. Somda thabadi Nembana kouba lakani khallaga laktabagi yamna sawningli. Kaigino ba aina sakraga mana kouba lakribasibo. Aine yam sawningida ai. Kaino isya adwaido damu murum solaga leibaduna kana mu kaidonarage. Nakoina taido hauzik phawba aibu kouba lakribasi uridana. Kaigino ba mana aibu kouba lakribasi. Isibu khatnaraga laamdaida itaida lawba laona hairamro haisya. Hairamde adubu kaidobagi haidoino. Nupisna saudan saksharadi mama sana khang lakadaba natro. Is pura ayabini ise nagi koksisu. Khatnaraga saunaraga lae haradi yade haiba khrasu khangalo. Taningde angangna hagyam sarkan ai sale. Madugi nupado asi khangin nungaini denama. Satkhrini asina mu mayam yobaga mu halani. Ngasisu thabado magi mapuroibada sana saw haiduna angang masadona ngarang gangli. Dupi taning ko angang masaduna napamna thamkhraga nangna masida angang sana leire kanade chalo angang dum lawrujo kaido bagi larudoiba ha nangdi salaga larubi yadro thabak khuding mak aingona loina ado haibagi hainabido khrasu thadokpiro nupane sadana pakhon sibna pamliba nongmata kariguma matta leibiyo haibadadi harawna yadene thaba siya yauduna sanadu busabaya ha nangi aini yam songning mawang am leiri wa ma hainabada ingna tapna do angna su yabasida ba sawningga kanana ingna tapna gangnage ha nupa aidi yaro sana ma sagadabni harsini ko nupi ai sia leite ko wa ma khayam tanarisi amuk haibada tanzadu nembagi mama sanambisu mamubu kawraklami thaba nangbu tabro mapaldam do tholawne Kauri itu amu masih hanu bisi. Mina khoidau sawningay tanza sidaba. Sumata na kaktani mana karok tu si kanana. Napunsi supogi saudana lairabani ne. Mina kauri khudingi adum sawningani nangdi. Thaba tadro na khoibo imungdu da ngarang pangang dangang naribadubu kari noimi amtadi khumdeni aina kauri base. O kaino khumbaga sangdi. Kauba mayam sida. Nupi nang sai saning drabdi wakhal khar khaluhe nang. Kari pakhum sakhum no ni bema imoni haidana nong ta kaurubada harauna kum puyau ki jabani do kaino haidi do kok hairo amuk ngang da leina nuo nemba nangi nu pisya masin kan malak maliko mase asuk masin kan manu pisi dinya imana pokpagi di thengneraktri hai sang saka du thongu susat matam se yaukrabani ai kai thel thok tui kai ge ni sak thong dui ba ha ngamoy ai di suk ngamoy hai sini Saningaganya thong lay hek sabiru. Ay na thongadi natibong do nang susage hay ni nebema. Adudi sa tab ni kaino sa jadi ay siro hayro hanubi nina. Masipura kaino ni ni masya. Bema mawa mo oirabadi mawa magi na thawtaw ni hayba khangunya. Wa ma hayrasu napamsat ki hay ni nang natawriba. Nati ima ay siba mong nina yung sige minay oy na urabraba. Ha yung gitapak pumasya ay naloy na suni hay malaibraba. Hey Satalo sa kang nabiya ang awbi karino nang nanganglibudo ha yung sida puna layminare ay nahal oire adudi tabak singsya nang natawdo na kanala ka tawbiradage ha kanan tawga dawrige ba o aduda ne ay si minay na dahil jari basi nasano pa sida su kara tawhalo ay ngondala so karakan natraga na nangadum taw mamagumba magino papa hekpok limanim ay ngondabu makhagya ngang da ngang budong hek ngangini basi nang Nang hemalabani ko nang hemalabani nang Kumadi sauge hangin ya kum no wadi Dumi chupa madum ngangro laygani Aduna di masana nang kumbataba Kangaw da nembadu Sangsilak tu na magi nupi na kumpang ng kauraklami Ayo ima Kayo na pa Nang na ay ngona daw Sin na pang puna puri basi ba Kayo nang na madam ko di magta Niyip na tinabaya wangang di basi Ha Ay na dugo mo nang ginawang do Tawag mo na kairak kaya mo na dro Nai purakano haibani nakoy na masina sugang di base napasi di pudi ni nang imana na wanda kari kay bangang dana ha ay ni imana pudi mo thongrom khang dawa pagang nang tage tabani yam helabani nang yam hele nang kam hele nang ayo sum puri ni nang si thong ge ni nang khang ra nang ingon da ga nung jaw si da ga thomai ni ay kay no nakoy din taw na ri basi bo ha kari no ba taw ri base Nasayadagi nasano pa sina ay nguna puri mayam sidi wak ta haidraga hausikta nasano pa da ay nanunga makaktuwa masidadi narol thok lay niya ayo
ꯉꯥꯏ ꯍꯥꯏꯕꯅꯤ ꯅꯨꯄꯥ ꯀꯔꯤꯅꯣ ꯃꯆꯤꯟꯁꯦ ꯆꯨꯝ ꯈꯨꯝꯃꯤꯅꯤ ꯃꯁꯤ ꯅꯪ ꯑꯩꯅ ꯐꯨꯕꯁꯦ ꯀꯩꯝꯇ ꯀꯤꯗꯦ ꯅꯠꯇ꯭ꯔꯣ 이봉어 또 오니 낭고 마밤도 무사키바 따레네 펑이 이까이크레다 꼬이마디 또 오메 시 또 오바 타도 오세이도 강리다나 에이 이밤 자키니바 이삭가니 키니 하리바시니 에이 삭가니바 에이 sat닝는 살로 아두거네 거울라가니 가이도디 남멍도수 먹으르는거 라가노 이밤도 누가이나 레자루게 삐엘레다 아이디 까뿌 깝닝에 하이시 아목 사크레네 따오리시 ꯃꯈꯣꯏꯒꯤ ꯑꯍꯜꯁꯤꯡꯗꯨꯕꯨ ꯑꯩꯈꯣꯏꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯅ ꯈꯜꯂꯝꯗꯣꯏꯅꯣꯕ ꯇꯧꯔꯤꯁꯤꯕꯨ ꯏꯕꯨꯡꯉꯣ ꯂꯧꯔꯨꯁꯨ ꯆꯠꯂꯣ ꯏꯃꯥ ꯆꯠꯂꯤꯁꯤꯐꯥꯎ ꯊꯣꯡꯒꯥꯜ ꯌꯧꯗ ꯉꯥꯏꯔꯤ ꯂꯧꯔꯨꯁꯨ ꯍꯥꯟꯅ ꯍꯥꯏꯁꯤꯕꯨ ꯀꯩꯅꯣ ꯏꯃꯥꯅ ꯂꯧꯔꯨꯁꯨ ꯆꯠꯄꯗ ꯃꯥ ꯅꯥꯎ ꯌꯥꯝ ꯆꯥꯎꯔꯝꯅꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯂꯧꯔꯨꯁꯨꯀꯣ ꯂꯧꯔꯣꯏ ꯏꯃꯥꯁꯨ ꯀꯧꯕ ꯆꯠꯄ ꯌꯥꯔꯣꯏ ꯌꯨꯝꯁꯤꯗ ꯃꯥꯅ ꯃꯁꯥꯅ ꯍꯜꯂꯁꯨ ꯑꯩꯅ ꯆꯪꯍꯜꯂꯣꯏ ꯀꯌꯥꯝ ꯀꯨꯏꯅ ꯃꯥ ꯑꯁꯨꯃꯥꯏꯅ ꯂꯩꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦꯕ ꯈꯪꯅꯤꯡꯕ तानिंगदेको अदुगुम्बा करनु तौगनु सोमदा थाबागी मपामदनी इबेमहल मसानुपीना लाक्लिबदु उई महा मसाना लाक्लिबदु करिसु थवा सादन तौरिबदुदा अदुमक तौदुन लई इमा अय अमुक लाइ हा नंग अमुक लाए हन्नब तौरोदना लाअबनिना कइनो हल्लोय हंदक्तिने अय सुका नालरोइदबनि कदाइदगिनो नुपा फत्तबम ने एक थेंगरोदना पुंसिसे वारबा थाइनदी नमा अइना मधुगी नुपादुदा लेगनु हाइबदा नंगबु सिदा हेक्तत्पा मखै याखिददाइने हा अदुगा हौजिक्तदना कारिनुंगी लेजरुबनो काइनगा हे तानिंगदेको ओ अदु कांददी नुंसिये अइना हारि मखैसु लोइने याइ हौजिक्तिने अमत्ता याद्रे उबा यादे फुबदा हौजिक्ति नुंसिबदुन यारा अमरोइने नमा नपान हाइबि इंदबसे करिसु कानदबनि हाइबदो खंगु नंग हौजिक्तदा कोना खंगगा कइबु कानदौरिगे हौख्रबा कानसिदा है अपंगबी नसाना सुदा ताकदबा खंगलब्रा नंगना थेंगनरपा सोइबदुदिने अमुक हन्ना मखोइदा तौहलोइदबनिने यारे अय याम सोनिंगलिबजा अदुगुम वागा अमता तानिंगदि हनुबिना मलरेबदुना खनालिबनि करिनो मंगोल मसिसिदा पुरोक सोनदरब लेरबलिबसिना हा ngasi na mu kai dau lare baba ma nei bu makhoi mama ki misang sang sang dana phuriba tu ore dana chaifa mayam se kari gi no mana matam supada mi bu sa san phubu do no phuriba sibo handak ti mana lobu lak chingai da nang ek chalama ba aina na khong do thudi ka da bani khak aduga masu aina wari sap chapim san dau ri baba yaradi wari sabu da kharas phuraga thako ma ai bu ne इबुंगी वाकना सु लेते हाइदना याम उसिक थवैद्रबनि मा मानसु अदुमने त पंगतौ द तौबा याब्रा मपा यमि साउ साउनरि बसे करि सोइन उदब्रा मा हौजा इसाबु सैफम नाइन फुबा ममा पाइ खोइना करि खलमुन हाइबा मकोक तु खंदब्रा मा अदुनि मपा आइदि मयम दु द चलगा मखसाइ दु द उनरन थानिंगलबनि करि gi satoi musana makongna thunglaksadoni adu kana ma khanggadabani aina नुमिदांग वायरमगी मतमनी नेमबदु थबागी युमदा लाक्लमी अमुजावगा इबेम हलगसु नेमबबु लाक्पा ngaइदु लेरमी मा बजी इलाई लाउ नंगी बजीसु नंगा वरी खरा सानिंगदु लेरमलिबनी संग सिदा फामो लाउ होय बसी करी हाइबिगेदबा नंग थबागो बुलाक्लिब्रा नति बसी आइदी इसा तोबुक लबु लाक्पनी फरे ngasidi nangsu आइगा वरी सबसाबि मंगांगनसी करिगिनो नंगना मतम सुपदा आइगी इसाबु सासना फुबुगुमना फुरिबा इसा असिबु मपुंग पकना सु लेते हाइदुना नंगनु उसित्रिब्रा मजी आइना मतम खुदिमुक्ता अदुमना खनबा कशु लेजदे अदुबु थबागी मोगसे हेमनबदगी आइना महु फुबनी हायु तासी नखोइदा इसाना कयामुक यामना काइरबा नुपी मोइरगा इमुंगी दबक मनामदा सुनिंगदे सोलबि इमाना साक्थोंग फोक्सु पुंबु तौइ अदुमक्तदा नोंमता इमादा निति नुंगाइबा खोल ngang baba ai nupani ai isagi thundoktuna numisupama ngautoktuna langthoktu leibati nate ai nong phadok marupsimu puluba aduda nupi ma mapurei bangosida onsinu onsinduna khut thabasi husatna biramasi sauramba amuzaudu masagi maramda adum nairakpududa khumpham khanglamde nemba amuka sumakha tai mama amani haiduna nongmuta isa senani khangde numisupam isase iman da sena du leiribani magili sase ai tasing pamte leiminabani haiduna
amana wa ngangsu yade kainomugisu sakini kainomugisu adum sakini akhoi oni kairibasi ibem hal ado ningthina wari sardi loina yaba ngangtani ibungo masu angau bitinate dana ima thababu imana ningthina wari samatamda nongmata phajana khumlakprane thabana henupa nasinu thigano nangna pabada pawya matam silaga ai baran bata da slip to kaigino nangna tawdaba ai gai haigini atawbu ngangtani aina bazigi mang tamlibasi nakhoina tawba singdudi haidene ha haideba amuzam thaba wai nangaka nangi nongna tawsu aina sapchana khangiko nangse aina pokliba isani yare nang angang slow bulai ne haba natro purga sakro aidi amukana nangi ne himduda khongul phawu tararoi khangjongna hoi aisu isasi pudun sakraki nangi yanaba aina satpa ngamlaroi hoi satpikro amukana ne aibu ko bulak pa yaroi ma tongpo pukrom de leiki amukta kaktok piroba mamaga mapaga na kanalang nabaduda ngasay makai tompokto imungda lepto leramani hujiktada mapana masaba hanglakpaduda senthuraklami baba ai si lei kaigino nahan kai ai lawba laktrido baba ibem halna ibungo nemba angang dudi pubi khinune mamaga lapna haningde sida adumak leijawrusa isa nupi lakpada adum puzarasani nakoi kaisu leita wasigi ngak saunabaduna kainaba yaba nateko tali aidi paba lainingi baba ako yumda salasi yengoi isu tompo isu di maramokpani nangi imasya nang udrabdi kapkaninya nang adu nungai bro la sidane numi khani leokisi madi kapte ai thamamaga dum chapani aidi paba goina laini as ima sakki sakki saduba mapagi masani mapasiga chakmanabani asumna nembana tompo pupuduna satkirami amuzau masanupida amu onsinduna ngangli nang sibu karamu nupino ha nasabu nungsiba khangdene anganga tuna nganglamni mayamto kumpam amata leiba nate nang yagatane ekoise yolabani yolab yare pabu su khangni khangdana engonda sok tainaranu karigi khangdani napa ingona phau onsilaga khumliba nasini khukumduda mingonduda di karamai tarongani ha yare se mapa mi loina taba tari tokpiro hai nang masunya nasindu khumgadabaki ngairaga le sagoi mungda mama nang nasase ningthina wari saduna nupa mayumda tilunaba tawko khanglabra masi aina sum saroklabadi kaya phaba oiroiko mathangi numittani thabadu hanagi matawgum karisu khandabida nupa mayumda muk laklami mani mungda sanglakpada nemada phamungdi hiptuna leirami I nang ni kedo yumsi laiba ha kaino laini iyum lakninga lakani lakninjaga tokani ayo kaino duba wama haibada nakhotli da tarik duba ai sipagiro ha nangna tawning mo tawba kangning ngangu yam miraise adugu mi oina urabra ise kaino nangna ai sam sitrise ha cha yam tro nang cha nakhoto yawdrabadi wadu sumna ngangba yadabro ha nangni hekta wagang khudingi ai phurisi kaigino ba thingba leitabna sindo adudani aina nang phuribase nang kyam thunjakhrsa chalo satkini ye nangi yumsida leibigidaba thabanate ayo sinu pase aingoda hajen phudana masi yam chiki masi ayo thangpak man maya sina aingonda sini mosi atudi nang nayang lengda kaugina ayo hinjaba nang nungani gana nang ai amuk hanane laroi tabani yengu nang yumsida lakninglabasu nasase nupi magi lisi satlaba kanda wakhal ningthina taram matam lau natrabadi nang amuk hana aini yumsi jangaloi khango nang masi khango thabadu mayumda mu halaklami kaidawra nayumbu yaurabro nang namu halaibaduna ha ima naya nupana yanglena sida yangle sida ne khupana kauraga talaini khanglabra aina haidro matam khra laikhodana ha yam ngaiba ngamdi ye hekta sakhiba sinkhiba adunani nawaduna phubirei doibema amuk hada satlaroida sukchat chaloi haisini aina nasindana ne aduda haiba satpani hekta sienkhini nangna tawriba ayam soningida madugai ni baba asumna na mikra hokhirami thaba imungda sangaktuna mama buthiri tumbi ima karam laikhige khangtru nangbo khangdi je
ꯑꯩꯗꯤ ꯉꯁꯥꯏꯗꯒꯤ ꯆꯥꯛ ꯊꯣꯡꯗꯨꯅ ꯑꯗꯨꯝ ꯂꯩ ꯀꯔꯣꯝꯗ ꯆꯠꯈ꯭ꯔꯕꯖꯥꯠꯅꯣ ꯈꯪꯗꯦꯅꯦ ꯋꯥ ꯑꯝꯇ ꯍꯥꯏꯒꯦ ꯇꯧꯔꯒ ꯅꯪꯕꯨ ꯀꯩ ꯏꯟꯁꯥꯡ ꯊꯣꯡꯗꯣꯏꯅꯣ ꯀꯣꯕꯤ ꯆꯝꯊꯣꯡ ꯍꯦꯛꯇ ꯊꯣꯡꯖꯤꯜꯂꯕꯅꯤ ꯏꯆꯦ ꯑꯁ ꯁꯥꯅꯤꯡꯈ꯭ꯔꯦꯗ ꯅꯨꯡꯁꯥꯅꯒ ꯁꯥꯒꯠꯂꯛꯄꯁꯤꯗ ꯇꯟꯕꯨ ꯇꯜꯂꯦ ꯑꯣꯏꯕ ꯊꯕꯛꯅ ꯃꯅꯥꯝꯇ ꯇꯧꯅꯤꯡꯗꯦ ꯑꯗꯨꯒ ꯅꯣꯡꯃꯒꯤ ꯊꯣꯡꯕ ꯏꯟꯁꯥꯡꯗꯒ ꯆꯥꯅꯤꯡꯉꯤ ꯀꯧꯕ ꯑꯝꯇ ꯍꯥꯏꯔꯣꯏꯕ ꯃꯔꯩ ꯃꯔꯥꯡ ꯏꯇꯧ ꯍꯦꯛ ꯇꯧꯔꯗꯅ ꯏꯆꯦꯒ ꯅꯠꯂꯝꯗ꯭ꯔꯗꯤ ꯈꯪꯒꯗꯕꯅꯤ ꯅꯪ ꯏꯃꯥ ꯍꯣꯏ ꯏꯃꯥ ꯇꯥꯗ꯭ꯔꯣ ꯀꯥꯏꯗ ꯂꯩꯒꯦ ꯑꯣ ꯀꯔꯤꯅꯣ ꯑꯩ ꯁꯤꯗ ꯃꯅꯤꯡꯗ ꯂꯩꯅꯦ ꯀꯔꯤꯃꯨꯛ ꯍꯥꯏꯒꯦ ꯍꯥꯏꯔꯤꯕꯅꯣ ꯅꯪꯕꯣ ꯀꯩꯗꯧꯔꯒꯦ ꯏꯃꯥ ꯑꯩ ꯌꯨꯝꯗ ꯊꯤꯟꯕꯤꯔꯣ ꯑꯦ ꯅꯪꯒꯤ ꯅꯨꯄꯥꯅ ꯅꯪ ꯐꯨꯕꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯑꯩꯁꯨ ꯐꯨꯍꯟꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯉꯝꯃꯣꯏ ꯉꯝꯃꯣꯏ ꯑꯩ ꯆꯠꯄꯒ ꯉꯝꯃꯣꯏ ꯏꯃꯥ ꯑꯩꯕꯨ ꯌꯨꯝꯗ ꯑꯝꯇ ꯊꯤꯟꯕꯤꯌꯨ ꯑꯝꯇ ꯊꯤꯟꯕꯤꯌꯨꯗ ꯑꯩꯕꯨ ꯏꯁꯥꯗꯣ ꯀꯔꯝꯅ ꯂꯩꯔꯝꯒꯅꯤ ꯈꯟꯕꯗ ꯋꯥꯈꯜꯁꯦ ꯂꯩꯇꯥꯐꯝ ꯈꯪꯗ꯭ꯔꯦꯕ ꯏꯃꯥ ꯀꯔꯤꯅꯣꯅꯦ ꯑꯩꯅ ꯇꯥꯔꯤꯕꯁꯤꯕꯣ ꯅꯪ ꯑꯗꯨ ꯈꯪꯂꯕꯗꯤ ꯅꯆꯥ ꯅꯋꯥꯗꯨꯅ ꯌꯨꯝꯗꯨꯗ ꯅꯤꯡꯊꯤꯅ ꯂꯩꯃꯤꯟꯅꯔꯤꯕꯗꯨꯗ ꯅꯪꯗꯤ ꯂꯩꯕ ꯀꯩꯗꯧꯏ ꯍꯥ ꯀꯔꯤ ꯀꯥꯏꯒꯦꯕ ꯌꯥꯔꯣꯏ ꯌꯥꯔꯣꯏ ꯆꯠꯈꯤꯕ ꯌꯥꯔꯣꯏ ꯅꯄꯥꯅꯅꯦ ꯑꯩꯉꯣꯟꯗ ꯋꯥ ꯊꯣꯛꯀꯅꯤ ꯆꯠꯍꯟꯈꯤꯕ ꯌꯥꯔꯣꯏ ꯍꯥꯏꯕꯅꯤꯀೋ ꯅꯪꯁꯨ ꯇꯥꯔꯤꯕ ꯅꯠꯇ꯭ꯔꯣ ꯅꯄꯥꯅ ꯍꯥꯏꯕꯗꯣ ꯏꯃꯥ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯌꯨꯝꯁꯤꯗ ꯍꯜꯂꯛꯑꯔꯣꯏ ꯏꯃꯥ ꯄꯥꯕꯒꯤ ꯃꯥꯏ ꯁꯣꯞꯅꯕꯁꯨ ꯅꯆꯥ ꯇꯧꯔꯔꯣꯏ ꯏꯃꯥ ꯑꯩꯕꯨ ꯏꯁꯥꯒ ꯀꯥꯏꯅꯍꯟꯕꯤꯒꯅꯨ ꯁꯦꯡꯂꯕ꯭ꯔꯣ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯣ ꯏꯃꯥ ꯑꯁꯦꯡꯕꯅꯤ ꯑꯩꯅ ꯊꯛꯈꯥ ꯈꯪꯗꯅ ꯉꯥꯡꯕ ꯁꯛꯄ ꯇꯧꯕꯅ ꯃꯥꯅꯦꯕꯨ ꯁꯥꯎꯕꯅꯤ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯑꯁꯤꯒꯨꯝꯕꯁꯦ ꯑꯃꯠꯇ ꯇꯧꯔꯔꯣꯏꯒꯦ ꯏꯃꯥ ꯑꯩꯕꯨ ꯑꯝꯇ ꯊꯤꯟꯕꯤꯌꯨ ꯐꯔꯦ ꯅꯪꯅ ꯑꯗꯨꯝꯅ ꯍꯥꯏꯔꯕꯗꯤ ꯏꯃꯥ ꯅꯪꯕꯨ ꯊꯤꯜꯂꯒꯦ ꯑꯗꯨꯕꯨꯅꯦ ꯏꯃꯥ ꯋꯥ ꯍꯥꯏꯒꯦ ꯅꯨꯄꯤ ꯑꯣꯏꯕꯤ ꯑꯩꯈꯣꯏꯅ ꯌꯨꯝ ꯄꯥꯜꯂꯕ ꯃꯇꯝꯗꯗꯤ ꯏꯆꯥ ꯏꯋꯥꯗꯒꯤ ꯍꯦꯟꯕ ꯑꯩꯈꯣꯏꯒꯤ ꯀꯅꯥ ꯂꯩꯇꯦ ꯍꯥꯏꯕꯁꯦ ꯅꯪ ꯈꯛ ꯀꯥꯎꯒꯅꯨꯀꯣ ꯑꯗꯨꯒ ꯃꯇꯨꯡ ꯃꯅꯥꯎ ꯃꯤꯅ ꯅꯣꯛꯅꯅꯕ ꯂꯩꯀꯥꯏ ꯋꯥꯔꯤ ꯅꯨꯡꯉꯥꯏꯅꯕ ꯊꯕꯛꯁꯨ ꯈꯛ ꯇꯧꯒꯅꯨ ꯃꯤꯅ ꯅꯪꯒꯤ ꯅꯆꯥ ꯅꯋꯥ ꯑꯃꯗꯤ ꯅꯅꯦꯝ ꯃꯈꯣꯏꯁꯨꯅꯦ ꯃꯈꯣꯏꯗ ꯅꯠꯇꯅ ꯅꯃꯥ ꯅꯄꯥ ꯑꯩꯈꯣꯏꯁꯨ ꯃꯤꯅ ꯎꯁꯤꯠꯈꯤꯔꯣꯏꯀꯣ ꯍꯣꯏ ꯏꯃꯥ ꯅꯆꯥ ꯑꯗꯨꯝꯅ ꯋꯥꯈꯜ ꯌꯥꯎꯗꯕ ꯊꯧꯑꯣꯡꯗꯣ ꯑꯃꯨꯛ ꯍꯟꯅ ꯇꯧꯔꯔꯣꯏ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯗ ꯊꯕꯥꯕꯨ ꯃꯥꯒꯤ ꯃꯃꯥ ꯏꯕꯦꯝꯍꯜꯅ ꯊꯤꯜꯂꯛꯇꯨꯅ ꯅꯦꯝꯕꯒꯤ ꯃꯅꯥꯛꯇ ꯊꯝꯂꯝꯃꯤ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯋꯥꯈꯜ ꯇꯥꯔꯛꯇꯨꯅ ꯊꯕꯥ ꯑꯃꯨꯛ ꯍꯟꯅ ꯃꯄꯥꯝꯗ ꯍꯜꯂꯛꯈꯤꯗꯦ ꯌꯥꯗꯦ ꯍꯥꯏꯕ ꯈꯪꯕꯗꯒꯤ ꯊꯛꯈꯥ ꯅꯥꯏꯗꯅ ꯃꯆꯤꯟ ꯈꯨꯝꯕ ꯉꯥꯡꯕꯗꯨꯁꯨ ꯑꯃꯨꯛ ꯍꯟꯅ ꯇꯧꯈꯤꯗ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯗꯨ ꯏꯪꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯔꯝꯃꯤ